Center ki luchingbasinda taksiluna mayamna warin kaya lokre. Kokomina hayengdagi horaga October 13 fawba leptana section mifam pangthoknaba semsakre. Naga Pisto ki warishin lakpada Manipur ki saktamda sokpa yaroi haina changsin kiba mahairoi singi khongjang police na tubai kre. Amade FCI DGMS James ki mathakta ain gi oiba thabak lokha chabadi Captain PD Level Welfare Association na thabak lepagi khongjang changsin lakadawi. Times of Manipur ki Manipuri pau mi eng tabiriba ma'am punamakpu ASHAPRIYA na taram nokchare ngasigi maruba pau sing machakhai na pizare Bharat Sarkar amadi Asian IM ani ki marakta lisang sit na chatharkiba Naga Santi gi wari gi waroishin tha sigi kuntramathoi fob gi manungda puraklagani haina maikai kayadagi ngangnarakpa wafam da yumfam oiraga Manipur lengang na kaukiba all political party ki mifam Chief Minister N Biren na thobu oiduna Chief Minister Office ta pangthokre mifam aduda tongan ba political party singi mihut sing sarukyari Mefam aduna Asian IM amadi Bharat lengak ani gi marakta chathariba santi gi wari ashina Manipur gi ngamkhai amadi apun bagi saktamda kaihanba yaroi haiba warep adu amuka hena chesinhanaba wafam sing khanaki tongda mefam aduna miyoi taruk na saba drafting committee ama semba committee adu ge convener oina Deputy Chief Minister Joy Kumar Khanba drafting committee adu da CSO sing yauhanba amadi athuba matamda all political party ge mihut kangbu ama semduna center ge luchingba singda taksiluba haiba warep sing laukre hairi Mefam aduda Chief Minister N Biren gi maikhaidigi Asian IM amadi Bharat Sarkar ani gi marakta chatharakliba Naga Santi waroishin purakadaure haiba wafam Bharat lengak ki maikhaidigi hauzik fawbada state lengakta official oiba wafam amata phongdorokpa leitri adumoinamak RN Ravina phongdokiba wafam da yumfam moiraga lamdam asigi miyamna nungnangba ma leiriba sida ngasigi mefam asi kaubani haiba wafam thamki hairi Bharat Sarkar amasung Asian IM ani ki marakta aroiba waroishin ama lakadoriba asina Manipurda akaiba pirakpa yai haibagi chingnaba leibadagi ngarang tongan ba civil society organization mangana punduna semkiba Kokomina hayeng October 12 dagi hauraga October 13 fawba leptana checksin mifam pangthoknaba semsakre ngasi amuko gi office ta pangthokiba paumi singa unaba amada committee asigi maruiba thaupuba sing coordinator Sunil Karam Assistant Coordinator L. Ratan Kumar amadi Assistant Coordinator Nando Luwang Sarukya ke Sunil Karam da phongdo kibada Bharat Sarkar amasung Asian IM ani gi marakta waroishin puraklagani haiba sida nungaiba fawe adubo waroisin asina karigumba Manipur gi apunbagi saktamda kainaba silaklabadi tumina khaklairoi Jun 19 da thawaina pontha pi kibadu Bharat Sarkar amadi lenga gasina khak kauroidabani haiki October ki tang kulum duidagina Kuntraga mathoi phawse Manipur da lerba mafam khudimakta akoi peace talk ki matangda section mifam haidana Manipur ki mafam khudimakta akoi phambiu aduna hairiba mafam sida club marapabi tongan ba institution tongan ba loisang leiriba se akoi ki peace talk asina akoi ki shanti gi oiba lambe lamta changchan biu masina maramar kana yam thangnariba amasung kanglup phurup singsida shanti thugaiba mongda Peace talk si wafam si chathabiganu kariguma shanti gi peace talk si thugairako targadi ingna singna sahi kaya lising kaya chumna khundaminarga leminaro prup masingi marakta khal kaiba sang kaigadaba wakhal punamak government of India na tawbirakanu haibagi adugumba akhoi alert oina Manipur miyam gi aroiba firep amakak akhoi lepnabgi damangta akhoi kokobi semakanda akhoi khongjang kayam ka changchananaba akhoi sem sare haibase Manipur miyam appeal tawjari Amaromda Assistant Coordinator L. Ratan Kumar na Jangsin gadoriba khongjang asida kanagumba miyoi amatagi amadi furup amatagi thamoi amadi puning sokpayaba thabak amata tawbidanaba miyamda appeal tawki Lengak kani haina leiriba lengak loising haiba tare makhoina su makhoi gi oiba achetba phirepse miyam da khangan biba pame aduga loinana khoi Manipur lengak na su akhannaba assembly gi mifam kaure hairakanda akhoi gi wathok sigi matangda hojik leiriba
इशूजिगी मतांगदा मुन्ना खनरगा मखोई असेटब फिरेपसे लहोनिंगबगी अपामबसु कोकोमीदे लैयबा मसीसु अखोई लेंगाक लोइसिंगजिगी मफमदा अखोई ngasiगी प्रेस कॉन्फ्रेंस की खुदोंग चाबा लौरगा थमजरी नाकालमरमदा खोंजंग असिगे मनुंगदा लाउगदबा स्लोगन सिंग असिस्टेंट कोऑर्डिनेटर जितेंद्र निंगोंबना फोंदोके सिंगदा हंदकी खोंजंग असिदा लाउगदबा अखोगी कोनो सिंग हाइतारे स्लोगन हाइतारे मदु अखोनी सेमजबदा सुना हानमदा मयाम प्ले कार्ड थाबा अमसुंग लाउगो याबदा अखोइना हानमदा मणिपुर की अपुनमगी सक्तम कायबे यारोय हाइबा अदुगा अनि सुबदा इंडिया न कंगलुप नाइबा तोक्सिल तौबा यारोय हाइबा अहुम सुबदना मणिपुर की एमएलए होमफुमक दिल्ली दे चतुना तक्सिलो हाइबा अदुगा मथंगदा एमएलए होमफुमकना असेंगबा असुंबा अखोगी फार्म स्टे नम लौबियु हाइबा अदुगा मथंगदा इंडिया न मणिपुर से थुगाइगनु हाइबा अदुगा अरोइबदना वारोइसन पोरो अदुगा वकाई पुरकनु हाइबसिने अदुना हाइरिबा कनुसिंगसी मरु ओइना अखोगी लेबिरिबा क्लब की अखोगी एसोसिएशन की लेकाई खुदिंगमंगना सिगी सि हाइरिबसि सिगी द युमफम ओइबिरगा मफम अदुगी इमा सिंगना अदुगा इसिलिनाउना महिरो सिंग तौबि मतमदा सपोर्ट तौबियु हाइबो फमसि थमजै अमुकोगी प्रेसिडेंट सोरिबा कमिटी असिगे असिस्टेंट कोऑर्डिनेटर नंदो लुवांगना मियाम की खोलावसी भारत सरकार नसु तागदबनी लोइनना मणिपुर के एमएलए हुमफुनसु मखोइगी ओइबा चप चाबा फिरेप अथुबा मतमदा असेंबली मिफम कौदुना लौथोकदबनी हाइके ममांगी सही के आदा तांक के आदसु गवर्नमेंट ऑफ इंडिया ना नंफुदा मणिपुर की अपुन बसक्तम थुगाइनब क्या होनब मतमदा मणिपुर की मियामना अखोइना अखोइगी लेजबी पांगल लोक्सिंग अमदी मानब लिंजेर उथुगा थिंगदुना लाखिबा अदुगुमना हंतकसु अक्टोबर 28 फाउबगी मनुंगदा मखोइना नंफु हाफु तौदना अखोइ वरोइ सुलम पुरकपदा मणिपुर की मफम मणिपुर के मई वाफम खर सोलप याबी चिंगनब लेबसे मसी अखोइ थोक्तनबा अखोइ पुनमंगना अपुब फिरेप महुचागुम लौमिनसी हाइबसी अखोइ मियामदा पाउजेन पिजनिंग नाकालमरमदा लुप मंगा पुनसिंदुना सेमकिबा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीना ngasi naga pistok asige waroishin ama lakma matamda manipur gi apunbagi saktamda sokpa yaroi haina taksiladuna tongan tongan ma mafam singda khongjang changsina ba honabada police na thuai krei ngasi imphal college dm college biramongol college amadi manipur college ta khongjang changsina ba sem saki adu moina ma police personal getting ba marakta manipur college ki oina mahairoi singna college gate mamangda human chain semduna khongjang changsing ki Long live Manipur! Long live Manipur! Nakalamaramda Chief Minister N Birenna mapungoiba thodang lauduna ngasi security CM office ta review meeting ama pangthokre mefamaduda ngarang Imphal da thunglakiba Union Minister of State for Home Affairs G Kishan Reddy Chief Secretary Dr Suresh Babu DGP LM Khote Assam Rifles Indian Army amadi Unified Command ge makok thongba luchingba sing sarukya ke मेफमदुना भारत सरकार अमदी एनेशियन आईएमएनी के मरक्ता लिसांग सिट न चथरखिबा नागा शांति की वारी की वारोइशिन अमा पुरक्पा मतमदा लमदम असिदा थोकलक्पा याबा मियामगी हौसिंगदा लौगदबा थौदांग सिंगी मरमदा कुपना खननैनकी हाइरी नाकालमरमदा कांग्रेस लेजिस्लेचर पार्टी की मिफममा ngarang nomidag wairam pung manga taba matamda बाबू परादा पांगथोखरे मिफमदुना इंडो नागा पीस टॉक की मतंगदा हौजिक मणिपुर की ओइरक्लिबा फिबम असिदा अहेनबा मियेंग थमदुना खनकी मिफमदुदा सरू याकिबा सीएलपी मेंबर्स सिंगना इंडो नागा पीस टॉक की वारोइशिनमा लाकपदा तरामना ओई अदुमोइनमक मसिन युमथंग नरिबा लैवाक मरु ओइना मणिपुर मियामगी सेंटिमेंट अमदी इंटरेस्ट सोकपा याबा वाफम लैरबदे ngallingai matamda lawrakliba khongthang adu handokadabani hairaduna एनेशियन आईएम नत्रगा तै ऑर्गेनाइजेशन सिंगी ओइबा वाथोक सिंगी वारोइशिन अमा लाकपदा मणिपुर गे पुनबगी सक्तम अमदे मणिपुर काइबे याबा वाफम सिंगी यावरकपदा सीएलपी मेंबर सिंगना अमतोइना थेंगनाबा यावना मणिपुर गी टेरिटोरियल इंटीग्रिटी एडमिनिस्ट्रेटिव फाइनेंशियल सोशियो कल्चरल अमदि पॉलिटिकल इंटीग्रिटी गी दमा खोंगफम चेतना लेपकनी हाइबा वारेप सिंग लौखी हाइरी
Matam kayagi mamangdagi Government of India amadi Nation IM anigi marakta chathariba santigi wari asida Manipur state asigi integrity sokpa yaurabra haibu wafam kaya India government na haidoktana leibana Manipur miyamda charang naba lehaliba si nungaizade haina All Manipur Muslim Students Organization AMSU headquarters ki president Saha Nawaz Makak mayum na fongdokre wafam asi ngasi hatada leiba organization asigi head office da pangthokpa paugi mifum amada fongdokibane mahak na makha taraduna Hairiba issue sigi solution October kuntra mathoida purakani haibasi yamna nungaiba fawi adubu solution adu purakpada nahan makai nakalani maki meeting da India government na Manipur gi integrity sokpa yaba thabak tawraklabadi mahiroi khunai asina kaidongda tumina leithokloi haike London today but CS was in a second of Kozimakta am so Saruya Sulai Matakata Saruya Kigani Karigumba is there a sick India Solak Tabak Government of Mianta Labadi Aduki Zamakta Amsona Imalaba Gidamakta Hawaii Boba Kapu the Pamu Balati Hana Press Media Manga Tamzari Naga Pestoki Waru Shinama Lakpada Manipur Gapun Bagi Saktam Amadi territorial integrity Soglakpa Sugya Yaroi Haiba Firep Hena Chesin Anabaware Plaure Haina Organization Asigi President Abdullah Fundray Mayum Nafondo Crave Nasi Hata the Labor Organization Asigi Mayalotion the Pangtokiba Paugi Mifam Amada Mark Namakataraduna Bharat Sarkar amadi Nation IM anigi marakta chathariba santigi wari asigi waroishinama thasigi kuntramatoi fawbugi manungda puraklagani haina center amadi Nagaland gi governor oiriba interlocutor RN Rabina fongdokre hiram asigi matangda chahi asigi August gi hauduna Manipur gi maitai pangal singna kundariba mafam sinba thungna chatuna miyamga watanabagi thoramsu mapung oina loisilakle santigi wari asigi waroishin gi damak chaliba thasigi kuntramatoi fawbuda warep lauragani Lautorokpa sida Manipur gi lengak amadi stakeholder singa karigumba ama fawba tahalakta sina takpadi waroishin purakpada Manipur miyam gi interest sokpa yaba maram yaure haibagi mami tare karigumba Manipur gi apunba gi saktamda sokpa yaba wafam yauraklabadi MMWO amadi maitai pangal singna Manipur gi miyam na changsilakpa khongjang singda laufam thokpa thodang launaba semsare haike Manipur miyam na changsilakpa khongjang sing adu mamai sumbada yam positive oiba rolam khalo Naba adu masak ama khagni haina MMWO na masi taseng lawje kanglup ama natragana lalholup ama themna bo hona ba matamda tongan tongan ba leimin na diba phupsa mayam sigi thamoi sokpa ID akoi ide sokpa ya ba thabak sing amasung Manipur territorial integrity da akai ba pirakpa sugya yaroi habase ngasi na phonu ni MMWO na press media gi mangda amka thamjari paugi marthana te me break ama lawzare Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima singna set payaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom. Moirang khom sawgaizam lairak machin natraga. Aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break matungda mayam uttaram nokchari makhataba pau pisari ngasi numidang wairam pung manga khara helakpa duwaida Lamfel police station gi manung chanba sangai purok leiba St Joseph school gi gate maktada masak khangdaba mioi singna bom wairam gani chingnaba posak ama thamlam le haire thaudok thofam dagi TOMTV na fangba pau gi matung ina posak adu thamlambaga matam ikan kanadana commando gi gypsy ama laktuna posak adu lokhalaga khongleituna gypsy adu da haplaga puki haire Police Sakraba Tungda Paumi Singi Timama Mafamadu Changduna, School Gimioi Singwari Sana Bohonaki, Adumapo, School Gimaika de Posakadu Karino, Haiba Chap Chaba Kangamdre, Haibu Afam Natana, Atopa Karimata Fondorkide. Nupi Sinmiamagi Punsi, Temsing Narakiba, FCI DGM, SGM Skimatakta, Aingi Obatabak Lokatabadi, Captain PD Level Welfare Association, Tabak Lepagi Kongjang Changsilakadore. Sangai Prodo Laiba FCI Godown Mamangda Sinmi Singna Wakat Kongjang Changsin Kre. Nasigi Kongjang Aduda Sarugakiba Association Gi Treasurer. Live from Romesh Chandrana, Nupi Sinmiamagi Punsi, Temsing Narakiba, FCI Gi DGM, FGM Skimatakta, Aingi Oiba Action Lokatrabadi, Captain PD Leverers Welfare Association na Tabak Lepagi Kongjang Changsilagani. Tokriba Todogasi Sinmi Singda Yamna Singna Batawungni. Masi Association Asina Akan Bamongda condemn Tawi Haiki. Nupi Zingida, Yam inhuman over Wang Chang Ngapa,
ꯑꯗꯨꯏꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯛꯄꯗꯒꯤ ꯑꯋꯥꯏ ꯈꯨꯝ ꯈꯔ ꯇꯧꯅꯕꯗꯒꯤ ꯃꯁꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯗꯤꯌꯥ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯕꯤꯇꯥ ꯍꯤꯖꯝꯁꯤꯗ ꯂꯥꯏꯚ ꯑꯦꯇꯦꯝ ꯇꯧꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯍꯥꯏꯂꯤ ꯀꯟꯗꯦꯝ ꯇꯧꯏ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯟꯃꯤ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯁꯤꯡꯅꯕꯅꯤ ꯍꯥꯏꯕꯅ ꯑꯩ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥ ꯂꯦꯞꯆꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯔꯤꯌꯝ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯂꯩꯕ FCIꯒꯤ DGM ꯑꯣꯐꯤꯁꯇ ꯀꯦꯞꯇꯦꯟ PD ꯂꯦꯕꯔ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯝꯐꯥꯜꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯧꯄꯨꯔꯤꯕꯤ ꯍꯤꯖꯝ ꯀꯕꯤꯇꯥ ꯆꯅꯨꯅ DGMꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯆꯠꯂꯨꯕꯗ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯗ ꯅꯠꯇꯅ ꯃꯁꯥꯒꯤ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯔꯛꯈꯤꯕ ꯊꯧꯑꯣꯡꯕꯨ ꯀꯦꯞꯇꯦꯟ PD ꯂꯦꯕꯔ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ngasi Jiribamgi Kalinagarda leiba Kalimai Mandirda pangthokiba paugi mifam amanda Association ki General Secretary Huirem Dinakumarna FCI gi DGM na nupi sinmi amada chatharakiba kihan khanghanba amadi nupi sinmi amagi punsi temsinarakpagi thawong asi yaningde DGMS James pu faduna kan bacherak piyu karigumba chumba wayal ama laktiba fawa thabak lepagi khongjang changsilagani haiki ngarang October gi tang 12 ni doka pa numikta redam ama pisan basangbada KPNPD Labor Welfare Association gi advisor oina puriba aduga All India Labor Union gi loading and unloading gi vice president oina su phampubi bi Mijam Kavita da Chanuda DGM oina puriba Mr James na live attempt tawakpa asibu yaningde loinana mahaku ain yu oiba hakpa chairak pibiu haina Jiribam KPNPD Labor Welfare Association Jiribam branch na nasigi press meet asi ekoina kaujabani Harau kumhai gi matam lakpada lamdam asigi miyoi kyana makhal kya gi khudol pot pinari khudol pot sing adu iramdam asida puthok chaba polam sing pinabagi chanabi ama hawdok poina lamfel supermarket laiba dweller na sinduna pop up shops hangdoktuna lamdam asigi polam sing fangan kre hiram asida TOMTV gi paudamama Harau kumai gi panthana lakpada mayamna khudol kaya pinaduna yaifa paujel pinari adubu hangba yariba wahangdi aikhoina nungsi chanana loinariba miyoi sing asida kari karamba khudol pibana khwaidagi hena afaba amadi achumba oigani haibusuni Lamfel supermarket laiba dwellers na sinduna gift local and make an impact haiba theme da nongmagi oiba made in Manipur pop-up shop hangdoktuna lamdam asida leiriba naha oiriba entrepreneur singda achoba phampak ama piri thorom asigi nonggi oiba wakhaloldi lamdam asigi miyoi singna lamdam asida saduna puthokliba potlam sing asibu lakliba harau kumai kaya asida khudol oina pinabagi chanabi ama hawdokpada natana lamdam asigi masagi puthokliba sing amata oina punsinduna punna hingminaba amadi punna chawkhatminaba haiba wakhalol asida thorom asi sinbani Shimagidi akhoi myam se kamaina ko Manipur da khoi leiriba khoi myam lomak thabak suning ne kan na hotna mena ning ne chawkhat mena ning ne na kamaina punjal laga akhoi platform ma create tawraga ko akhoi gi product se display tawba adu natana hena kai hai tar hena market linkage hena anoba kamaina anoba demand kamaina puthokpa yage adu ordi akhoi myam khoi thabak sunar mai mi myam se lom mating pang yana ba main tawga hena long term yangaga hujiktagi oina ko at least semhora se adu gi platform da du myam punna represent tawminaraga ko chakhumina se na khallaga du wakhan rom da start tawgi Elizabeth na makha tana haibada lamdam asigi polam sing khudol oina pibagi hainabi ama hawdokpa si khakta natana eco friendly oiba mongda khudol sing asi packaging tawba asisu yamna tangai phadaba amani amadi masi karamna tawgadage haibadu aikhoigi akoibada pumnamak phangduna leirabani tawbatabu miyamda masibu uhanba amadi khanghanba asi khwaidagi maru oiribani koi hujik anoba culture ama semakpani haide gifting culture je lakpasida kamaina local gifts se local products me amse kamaina gifting ko the behavior influence to bayaba adu da natana koi gi quality shu oiba aduga koina gifting solution oina puthoksa baje aduna gift hamper makers kasu ko koina tie up to minarga koi mam ki product ma yam pullaga ko yon haidi kai hai tara gifting solution pizza baneba ashe mai di idea de hana dagi dum leira baneba koina kauthoki ba hai tare so basic
basically akhoi already ko akhoi ne ima market is chalo shu everything akhoi around us ne ba adu myam da kamaina mok hanjana kamaina adum akhoi regular use ta kamaina shina pa yabado adu myam da existing already lairabni kaudana ba akhoi na amuk shina horakpado adu ne na thamjane Pop-up shop asida Chanu, Dweller, Foragers, Forest Pack, Hailai, Hill Wild, Kaithel Express, Maira, Nachom, Sugar Dairy, Taret, Thangching, Thapos, Veronica asina chingmana sarukyari amadi lamdam asida sajaba pothok sing asi marang kaina amadi makhal suna mafam amada phanganba asina thoram aduda lakhiba miyoi sing nasu harauba amadi apenba kaya phongdorakli I know Ziglady say Himangi tea, Himangi Samana, Dagi Amana, Sogrigi, Dagi Equigi, local made Sabun, Kanogi, Equigi, Sahigi, Nanga can Imanabella, whether present pin Burmatam than everywhere Salaga pick up the way about Swap Namapama Madagi, Samana, Namapama Madagi, going to Tiraga Salia Donga, sit Samana at the leg in a lakpania, they do the Inapamba soap, no at Loina Pangamea, the diner. Loi lesal lagat khara diet mayam na lesale mapanagi manaba sing lakpa sida tai pidoi saruena adda ina ngasi leiring esa khara yamna dum lesale Thoramasida tongan ba miyoi kiana masana sajaba polam kaya puthoktuna pop-up shop asigi matengdagi customer singda marang kaina phanganba ngamle So basically aigi Tikor haiba brands gi makhada labor products are all made of teak wood akoigi Burmese teak aduga aina sari basi kitchen accessories like cutting board, chopping board, rolling pins, the spatula. Mostly kitchen kenungak and especially they are food safe, they termite free, antibacterial and water resistant. Yeah, I participation in any pop-up stall, but I would say like yamna fava platform ni pop-up for any local made products singi where akoigi unique products mayam singse akoigi mayam da khanghan bagi asigumba pikna horakliba wakhalol asi thabak oina paikhatuna mai pakna bahonabada mipum khudingmakna magi ngamjaba changda amadi ngamjaba mongda mateng pangbirabadi aikhoi pumnamakna mangjariba wata padaba nungai yai phabalamdam amagi manglanadu soidana mangphaunagani asigumba thoram sing asi sinbana masagi pothok chariba miyoi kayada achauba market ama pibada natana aikhoi punna chawkhat minaduna lamdam masigi senmitlonda achauba onba mapurak pangamlagani lamdam asigi miyoi singna sajaba polam sing leiduna aikoigi nungsi chanaba miyoi singda gift piba matamda lamdam asigi polam sing asi pirabadi lamdam asi karigi chawkhaloi hairiba si mipum khudimangna tawraklagadi lamdam asigi senmitlonda achauba onba ma soidana porakani video journalist Hemchandra Galoina Paudam Jariba Onal Samudram Times of Manipur News Imphal Mi amabu maral lei haiduna achumaran thidana fasi hekta tauba yabra MPSC की petitioner सिंगना थारकिबा केस असि CBI ने inquiry तौरब मतुंगदा अचुमरान थीरगा थबक पाइखत पिरमलबदी पेनगनी हाइना Justice for Successful MPSC Candidates की representative ओइरिबा तोंग्रम बिमोल चाना ngasi press club ta pangthokiba pawgi mifam amada phongdokhrei makna makha taraduna haukiba kumja lisingani tara tarukta MPSC na laukiba exam da aranba kanglonda parikya pangthoi haibagi wahauda petitioner na tharokiba case adu high court na dismiss tawduna candidate Mari Funithoi bo appointment piraktuna thabak paihan khibani nakala maromda ngasi gi lengak na transparency oiba mongda corruption free oiba system ama semlakna ba honabasi leibak phabani adumoinamak mara leitaba mi bu wahan basi justice nate aikoi gi fangfam thokpa mafam ama lengak na pigadabani RTI da che thaduna answer paper singyeng bada thingba ma sung chingnaba karisu leite haiki kanana mara leiba kanana mara leitabnu haibado fajana puthopirga tobirmagadi why CBI inquiry scenario no I think conclusive finding ama leitribra haina aigi limited legal knowledge da lei machine ai honorable high court ki judgment sida challenge to na te maramdi kanagumba miyoema mara lei leite khangdana hana executive heng to ga mane kon na hearing to buni haina lawe till now adu about the koi we are open to it koi kesu chingna late aduga
different service ta more than 2 years sahi ani makai almost leire leirambasi ai family puba hana to service ta thabak tawramasu mayam yauri complete justice tawbe aba judgment am oiramagadi amuka hena haraujagani Laufamda charumai thadokpa si tobiganu mahusagi oina leizaba leibak leihau asi ngasidi hu chenhanle masidagi kanaba maram chadana chemical yoiba machak sing sizinagum si haina Lok Sabha gi MP Dr. R.K. Ranjan Fongdokre bafamasi ngasi lamfel pata laiba ICR complex ta laiba tracing set ta pangthokpa nongmagi oiba fertilizer application gi matang da pangthokpa awareness program da wangang laduna Fongdokhibani ICR Research Complex for Any Haste Reason Manipur Center amadi KVK Imphal West anina pullaga sinba awareness program aduda ICAR Lamfel gi principal scientist state technician Dr. L. Meghachandra ICR Research Complex for Any Haste Reason gi joint director Dr. N. Prakash amadi KVK Imphal West ki head KH Hera Susargyakhi mafam kayadagi lakpa laumi chahum romna awareness aduda sargyakhi Chief guest oikiba MP Dr. R.K. Ranjan namakha taraduna aikoina chathok marang kaina puthokna ba haiduna mafam matam chadana chemical gi oiba machak sing sizinabana leibak lehauda asuki matik amang boi hele leibak lehau adu test tawduna kari wat ibege haiba khangdoklaga darkar oiba chemical gi machak sang adu hapana hona batai laumi singna chathok hena puthokna bani haiduna mafam marang khangdana chemical gi oiba machak sing sizinaba sina leibak lehauda kaya yamna mangbage haibadu ngasidi khanggadawani Pangthokliba awareness asina lebak lehauda darkar oiba chemical gi oiba machak sing karamba matamda sizinnagadage haiba khangmangam lagani amaromda laumi singna labukta charumai thaduna manghanba si tawbiganu masina lebak lehauda achouba amangba ama ohele bharatta laumi crore lising taret rom soil head card fangangre hairi masigumba mayamsi yengakanda aigi lofamda karamba makhalgi chemical aina rasayan gi artificial chemical si nattaba नेचर की यावरिबा नेचुरल केमिकल से मसी करम सरु वाटपगे से खंगा कांदा थागदोरिबा पोट अदुगा चानना केमिकल फर्टिलाइजर ओइगेरा नत्रगा एनी फर्टिलाइजर ओइगेरा मधु अप्लाई तौननबा मधुगी मरमदा अखोय अवेयर ओइनन विदंता ngasiगी मिफम से फम्मी बने पाउगी मरथन अते में ब्रेक अमगा मुक्लोज रे Kangla food product ti iram nonggi aseng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi daw kana bu leibagi kangla Ningol Singi Akanaba Kumhai Ningol Chakobana Lakpada, Dhamabati Emporium na, Lakliba October Kuntra Fawa Chada Kuntra discount Pizari, Akaknaba Matam Kaktagi Oina Pizaba discount ni, Nasimak Lengsin Birau, Dhamabati Emporium, Gari Makhalekai near Pakang Buford, contact number 7085-186-485 Natraga, 7005-946-6596. Break Matunga Makataba Pau Pizari. Manipur ki chauraba kumhai singi manungda ma oiriba ningol chakoba kumhai asi lakliba October gi kunmapan asina achumba numit ni numit asida ningol chakoba gi thoram pangthokpiu haina Kanglaipa Calendar Board ki Vice President Dr. Moirangthem Surjit Fongdokre ngasi Sagolban Moirang Leirak Machinda leiba Siko gi office ta pangthokiba paugi mifam amada mahakna makha taraduna Thasi ki kunmapan asi ningol chakoba numit ni haina leizariba sida leingakna thasi ki kuntra asi ningol chakoba numit ni haiduna suti lauthoklakpana ngasidi Lamdam asigi miyamda chamanaba pokhalle masida sunatana thauram asiga mari lenana thasigi kunmapanda fishery department na nga mela pangthoknaba thaurang liba si tasengbadi thasigi kunipanda pangthokpana chumgani
Kanglaipa calendar gi matung inadi ningol chako banumidasi chatliba thasi gi kumapan ni haiki. Kanglaipa calendar board ki number yawa adu kuma calendar si Manipur lenga lokot pirabati singba thaban gi problem si leiro hebasi aina Kanglaipa calendar board ki magai dagi Manipur sakada masiki apna appeal si tujari request tujari nomoga nini ga pali haidana magi minute seconds no pire ko sida no lere aduga tang kuntra sidi sida humni pale na yam singna mayek singna sida supire haitare ado swai sida matau karamna laingak na haitare kupna yingchen bidana kaido bagi miam da samam na kola kanda ai koi ngasi asingba tang kun mapan nu mise chako basida tang kuntra da matau karamna holiday list hoi bano loina na miam sida su matau karamna tang kuntra da ningon chako bidori bano sini aduna Kanglaipa calendar board ki maikai dagi thamjaning badi tang kun mapan asida kanglai miam gi akhoi lamdam sigi chanura sing asi mabung mopa sing oiba sing na tang kun mapan sida chako bi haina thamjari loina na tang kun mapan sida chako gadoro bani na tang kuniban da mari leina ba fisheries department gi oibi ai tongan ba farm tawri ba sing na su tang kun ga nipan mi sida oina nga puthokpi ra ganda nga mela tawbi ra ganda tang kun mapan sinang na ba nga gi mela pangthokna hai ba ningon chako ba si mapung pa na pangthokna wona ba da singa da bani haina Kanglaipa calendar board ki maikai dagi thamjani ni haita Ngasi ayuk pung mapan makhairom taba matamda moregi chabang faida nupi machani na tongduna lakpa gari macha amaga tata tipper amaga thomjin magi thogdokta gari macha thoduna lakpa nupi machani adu soktuna more hospital la laikana khraba nupi machani adu more dagi ngaktani makoi ani more college ta class 11 science tamlibi mahairoi ngaktani hairi Ngarang numidang wairam Assam Rifles ke kangbuna Asian IM gi Surgeon Major ama yauna lanmi ani Ukhrul town dagi fare hairi farba miyoi ani adu lup adugi Surgeon Major Yurthing amadi Corporal Robin Jimik kawi animak Chatrik area dagini fagalaba miyoi animak Ukhrul police station sinakre hairi Nupi da chathaba crime amadi sexual harassment sing thengnanaba akhanaba selama Manipur University da thambiyu haiba dabi galoinana musugi liching makhada North East Forum for International Solidarity na sinduna ngasi School of Humanities block tagi administrative block fawba mahiroi singi oiba khongchat ama chatkre loinana signature campaign gi khoyek sing Manipur University gi administrator da pisinkre Nefis Manipur unit ki member khumukcham chinglenna University asida Anti-Social Harassment Committee ama maming khaktagi oina thamba sina University asida thabak tawriba amadi mahi tamliba nupi singda sexual harassment case ama tholakpa matamda kadai da wakat kadabano haibasi aruba mo oire nupi singna mafam kaya da chatpa matamda thengnariba sexual harassment kaya amade ngasi su wakat fam leitabana phongdoktona namsinduna thamkibasu kaya amane Tangai fadaba segi yenglaga University Authority na atuba matamda mating laiba anti-harassment cell ama thambiyu haiki. Masigi message na akhoi Manipur miyamda yawra akanda nupi singsibu manaba thagamda por akanda nupi gi da sathariba crime yam se handarakpa amasung toktaba nupi da sathaba crime toge khalakpa mikup singdo makhun nikpagi matam amado yoholaknaba gi damaktane nasi ahanba khongthang ama oina lokhotchabani Mahairoi baby sanami sigamari lenana Manipur police na chatharakiba thizin humzin bagi manung channa fagatuna police custody fagatuna judicial custody de lariba Standard Rover Higher Secondary School Kanchipur gi warden and Gentina mahakpu bail pibi naba CJM Imphal West chatharakiba bail application adu court na yaba pikidre and Genti gi maikai digi mahakpu medical ground da bail pibi naba tharakiba wafamadu court na taraba matungda Central Jail Imphal gi SP na Mahakpu matik chaba medical treatment pinanaba akanba yathang pikre loinana mahaki bail hearing adu tha sigi kunmanga da khananaba sukhangan kre Mapithel dam na sokhalaba khunja singe fangfam thokpa compensation mapung fana pidana hanna yengbidre haina Mapithel dam affected chingdam organization MDA CTO gi president Ramthar na phongdokre ngarang lofong tangkhul pangthokiba pawgi mifam muda mahakna makha taraduna Mapithel dam hek sajen kiba chahi lising amaga chamapan maudra mathoidagi muknaduna lakhi makhatana PHED gi chief engineer laktuna lising ani taratarukta yengsinkri haukiba chahi lising ani supna taruki April thada hanagi chief minister higher relief assistance ki mingda lupa lak manifuni thoi pirakhi adubu kakthok kaksin tawraga yumna khumfu gi oina lupa lak yangkhaini thoi kakta lemkhi hairiba senfam singadu yenthokna bada yum amada lupa lak ama yauna chakthung phangkhide
Madugi matungdagi makha tana ngasi fawba hanna yenglakiba leitri hairi. Si yumla kun trek Pajana leki lupal sing ani hum pirga yum saraga na koibu dam ga achauba pesa piragu da pignian tan thokraga khangdre na tokre nongdam kuki sid yum chaki 1991 92 da piba ya kara piraga ekoi agreement tawraga pigni 92 da sabani 91 da nongdam tangkul 126 houses shaki adubu madu da ega pulam ba vice chairman oiba unglai so jajo ma atopa ningthaugi organization ne phaina chakre ramrai gi rate 5 lakh pion phajan aiba leiki mayam si ibidna na thairaga thamtoke adu si honorable chief minister gi mafam de chu na kong du yahon bi ba habi ekoi na mage puning sing ba oina e mese haige Nakalamaromda paugi mifamatu da sargyakiba MDA CTO gi secretary T Somojitna Damgi RR package ki matangda downstream gi khul singi oina Kamjong district ki oina Desida lupa crore mariga lakh kun mathoi deposit tawduna leire haina PICD gi chief engineer G Ravindra Sharma na phongdoki basu lekhrabani ngasidi dam sakibagi mapunsi tangkhai suraklaba fawda chakthung amata pibidaba amade dam sabagi karigumba kana ba amata su khunja singda phangandaba si ngasigi paliba lengakna atuba matamda midyeng changbiyu haiki Dam asi saba sahi kuntra surapau ngasi phawba dam sigi kanaba se sarkar na ju phajana logdaba praja na ju phangdaba duga dam gi mapun sidi tangkai janjalakpa sina maram morkanda dam sabagi wahan thoksu leirakta se masi hojojik paliba BJP sarkar na khanbiraka atu matamda leiriba chen amyam si loisinnabi damukta aina secretary oina appeal tawjari Mau Imphal Coordination Committee Nambol Apunba Nupilup Amade Development and Protection United Voluntary Organization Nambol Napuna Kusam Naduna Nomagi Oba Mau Kaitel Ngasi Nambol City Parking the Handokre Hiramasigamari Lenana DPUVO G Treasurer Y Yelho Naban High Nambol Kaitel Asi Chahi Kayagi Mamang the Gileraklaba Puariga Sagona Kaitel Amani Mafamasi Lamdamasi Ching Amasung Tamda Potho kaya yon famoiba mafam mani mafam asida Maharashtra Churchangi matamdagi chingmi oiba mafam ma khaktuna thamle ngasi hangdokli ba kaithel asina chingmi tammi gi hena nungsi chanaba hengar hanbaga loinana puwari da su iduna lehoragani haiki yamlaba khungang kaya gi chingmai kaya da thajaba pamlogi potho kaya puthok tuna Manipur gi mafam kaya da haukiba lisingani tara taruk tagi hauraga mathang Imphal gi Mafam kayada nomagi oiba mau kaitel hangdokpagi adugumba khongjang asigi saruk ama oina state level organization sing maming oina panjadraba phawda mayamna khangna biraba singa khucham naraga nambol maikagi maira paibi loop sing amadi Development and Protection United Voluntary Organization Nambolna Miyamgi Kudong Saba Amadi Ashugumba Hanadaki Lerakpa Singmi Tamigi Maria Si Hena Cheshalan Bagi Tan from the Pangtoliba Nasigi Ashkumba Nomugiba Kaitil Hangdok Pase Asukimati Punginga Nuaiba Nambol Maigi Miyam so Chingna Saina Bangamdana Ayuk Yanda Angan Madagi Hona Asumba Mapam Kaitil Asida Laktuna Port Lina Riba Asukimati Posit Pabagi Kongpamase Ubaganda Asukimati Nungaiba Pawi Port Laiba Lakiba Nambol Sava Lekaidigi S. Sanjoina Maudagi Chilinau Singna Nambol Tamna Laklaga Lamdamdugi Potok Sing Puraklaga Yoliba Asi Jati Kudimapungna Himinabagi Wakali Huladu Pibani Manipuri Potaro Riba Maulam Damdagi Laga Potsai Yonba Lakwasi Tamuda Yamungaizabam Pausi Aduga Akoi Zati Pumna Maku Punsanabagi Ihulamasu Aigi Wakanda Pausi and the Yamungai Sing the Pangapot Akoi Lamdamdra Pangapoto Akoi Tapata Pangasi Aigi Tamuda Yam Haining later Harause Haisening Ayuk angan badagi hauduna mau kaitel gi miyoi marifu henbana gari kuntra hena laktuna nambol gi miyam na chikna china bangamdana pochai ahongba mamalda leinakhi maudagi podionba lakibi kapaini foyena phongdokibada lamdam sigi miyok michan phaba ningthina sinbiduna kaitel famhan biba thagatli leingakna suakakna bamafam pihaningi haiki Manipur gi mafam khoding da leikai khoding da ekhoi bo somna semsa biraga ekhoi bo
नुंगाइना मोइना अखोइबु सुमना वेलकम तौबिरे मतुंगदसु अखोइबु लाकपा मतमदसु लाकदौरिबा मतमदसु अखोइबु सुमना मोइना काउबिरोय हेबसे अइ थाजय अदुगा मणिपुर अखोइ मणिपुर गे गवर्नमेंट गे मफमदसु रिक्वेस्ट तौजरी अखोइबु अथुबा मतमदा शेल्टर अमा अखोइबु परमानेंट शेल्टर अमादि सेमबिबा हेबसे अखोइ अइ वेलकम रिक्वेस्ट तौजबने अखोइ असुमना माउ मार्केट सेमबा सिदा अखोइ चिंगमी तम्मी गे नुंगसिनाबा मरिसु हेन्ना कनखले हेबसे New Jean Contemporary Artist Manipur Sinduna Haukiba Tang Kundegi Hauduna Numir Humni Chatak Dauba Songs of Culture and Tools Haina Mingtonba Art Exhibition Ama Ngasi Palace Compound to Leba Manipur State Art Gallery the Pangtokre Art Exhibition Adugi Matang the New Jean Contemporary Artist Manipur Secretary Uriba Laisangtem Ishwarna National Game Song Lamdamasigi Miyamna Sakang Naraba Artist Kuntra Marigi Work Sing Adu New Jean Foundation Dega Mari Lena Miyam the exhibition as Utpane Nakalamaromda Lamdamasida Art and Culture Hairaga Jagoi Shaidadi Miyamna Yamna Pamna Chanai Adubo Layekpa Hakpana Chingba Art Ki Asidadi Artist Kaya Thoglaglabaso Puning Thogat Pinaba Mi Aduki Matik Watle Miyam Gi Appreciation Yaudrabadi Art Asi Mangda Henna Chat Sin Bangamloi Haiki Ako exhibition sidi leptana tawni exhibition khaktana te New Jean hojik target tawrise art village ama akoi target tawjari masi kaigumba live faragadi government ki site gi su kaigumba matenga pibira agadi yam thuna tawbangam gani haibagi thajab lei adu hujing maksu government ki site gi kaigumba ma phangdraga su khoina lamama akoi acquire tawna na ba akoi amkana target tawri sina kaigumba yaragadi ngam akandadi soidana progress luine akoi thabak tawba ngamni haibagi thajab leije Paugi Marthana Teme break amagamuk lominasi Liklang Pare All Manipur Women's Voluntary Association Amawavana Hingbagi Wahantok Leiba Chaukhatba Nungaiba Tangdu Leitaba Ketnaba Leitaba Kunai Amagidamak Leblakpa Chahi Kuntrap Mapung Parakli Liklang Pareng Lagliba October Kungamari Amawavagi Kuntrarak Suva Foundation Dega Mari Leinana Sinjariba Nungairaba Ishay Nongmagi Thoramni Liklang Pareng Mafam Baige Chandra Open Air Theatre Board Matamna Nungthil Pung Manga Miyamna Sungsoy Shoitana Saruk Yabiu Liklang Pare Break Matang na Mayamutaram Nokchari Makadaba Pauda Lining Thau Sanamahi Sanapung Kanglai Pakna Sinduna Thasigi Kunda Pangthokiba Maitei Chanu Lesingani Taramapanda Maitei Chanu Ki Mingtol Fangkrabi Bangladesh Ningo Laifrakum Sochona Chanubu Ngasi Nungthil Agartala Airport Thunglabada Tripura Gi Maitei Chilinau Kayana Harautayamna Okre Taram Nopagi Thoramaduda Tripura Lamdamgi Ihan Hanba film actress Laina Takhelambam Patriotic Writers Forum Tripura Gi President Gurumayum Biplab Sharma Amade film gi Thaumi Mahesh Kumar Maimom na Chingba Miyoi Kyana Sarukyakhi Taram Nopagi Mikobaduda Maitei Chenu gi Mingtol Fanglabi Sochona na Phongdokibada Mahak na handak Aikhoigi Ipa Ipu Singi Haurakfam Oiriba Manipur da Chatuna Maitei Chenu Lisingani Taramapanda Sarukyariba Sina Maitai Nupi Amana Chatkadaba Lichat Laugadaba Thaudang Kaya Singadu Bangladesh ki Maitai Ichilinau Singda Wakal Phongdoktuna Sandokna Bahonaragani Haiki They hona Ebu insistor of Waigi Manipur ki Tamale Bangladesh Dr. Tamil Magna Singh insistor of my mean Bidarani Tori Aduna Trashu Manipur the Chalagana Odashana Takpiba Kara Krishna Rem Nashum insistor of Hana Shum Kangi Mike Pangtoy and other Mahi Shutam Banina Mafamatam the Sana Manipur State Sumang Lela Council ge General Body Meeting Thasigi Kuntramatoi the Pangtokuna Anoba Management Committee ama semlagani haina Council asigi Academy Subcommittee ge Chairman Naba Warepana Phongdorakle Ngasi konung mamangda leiba Manipur Sumang Lela Sanglen da Pangthokpa Paumi Singa unaba amada wafamasi Phongdokibane Mark na makha taraduna Sumang Lela bu hena chaukhatnaba amadi Manipur bu mating leiba lamdam ama oihenbada mateng pangnabagi wakhalonda Council asi mapangal kanhanba mathau tai haiki Amaromda Council asige Lifetime Secretary Sagrakpam Hemantana Thasigi Anida Laukiba Warep ki matung inna Council asi hanadagi hena chaukhanhanaba anoba Sumang Lila Dol hapchinaba khallaba miyoi singna October 13 da pangthokadaba General Body Meeting asida soidana sarukyabiyu haina phongdorki
Trade amadi connectivity ki matangda numit nini chumna chathagadauba India amadi Bangladesh ki stakeholders singi oiba mifamama ngasi Guwahati da hokre. Laibak ani gi mihud humfutara na sarug yaduna chathagadawriba mifamaduda laibak ani gi marakta lalolitik amadi lambi thongi fibam fagarhanbagi matangda khanagadawri. Mifamaduda mapung oina Assam da midyeng thamduna Bangladesh, Bhutan amadi Nepal ga lalolitik ki thabakta pangthok chawthok naba khanagani. Loina na ngamkhai paringi lambi thongi matangda su khanagani hairi. Assam government ki meeting makada Joyti Chitravan amadi DBH Regional Government Film and Television Institute na kahusamnana ahumlak suba Guwahati International Film Festival tha sigi kuntramathoidagi pangthoklagani tha sigi kuntramathoidagi November gi taruk fawba numit 8 ni chupna chathagadauba festival asi Joyti Chitravan amadi Srimanta Sankardev Kalashestra da pangthokani festival ase da laibak humfu manga henbagi film chamarom tongan tongan bakanglup sing khaidoktuna screening tawudawri. Kurumjari, very proud and glad to inform you that films from Assam and Manipur also will be screened there, and our very own pride of India, pride of not only of Manipur, pride of Northeast, Aribam Shyam Sharma will be amongst our distinguished guests, and one of his movies will be also screened there. So we welcome you all to the 3rd edition of Guwahati International Film Festival, and please for this you just log on to giff.gov.in. More than 100 students from Manipur have registered their name, and I welcome you all to this 3rd edition of GIF. Mayang Langzing Gram Panchayat na senduna Gram Panchayat asige anisuba Special Gram Sabha mifam ngasi Mayang Langzing Community Hall da pangthokre ngasi pangthokiba thoramaduda Lamsang Assembly Constituency gi MLA S Rajan Susaruk yakhi loinana miyam da sarkar gi paikhat khiba amadi tungda paikhalakadwa thabak thoram singda kupna khanani nakhi samaj amagi state amagi backbone se education life sina boirei neba aduna aikoi naharol sing aikoi gi tungi jati gi yobi orakadoriba naharol sing si afaba matik chaba Manipur bu puhobada naharol semji gadi education gi mangan je akoi pi darkar hoye Kumbi Police Station ki manung chanba Borayangbi awang laikai digi Mahairoi MD Ataur Rahman Chahi Kunipan apokpa laikhidraba MD Abdul Gani ngarang ayupung mapan makhairom taba matamda college ka khibadagi thiba khangdana leire hairi thiba khangdana leiriba MD Ataur Rahman Hausik B.Ed College Bisempura tamliba Mahairoi ne makna chakhiba matamda loina kiba mobile phone ani ngarang nungthil pung amaga minute yankhai taba matamdagi switch off laikhibadagi pau fauna bangam kidabani hairi Thaudogadugi matangda imung manungna Kumbi Police Station da missing report ama pikre. Thiba khangdana leiriba MD Ataur Rahman Chaurakna foot manga inchi mari wange kulai kuchune. Mamai koida nai angauba machugi men shirt ama litke. Blue machugi formal khongaw ama setke. Amuba machugi khongup ama tongke. Mahakpu kanagumana thengnarabadi imung manung amade manak nakpa police station da sinabiyo hairakle. Tha ani chupna chathagadauba adventure sports ki course ama ngasi MU gi physical education and sports science ta hangdokre thawramaduda MU gi Center for Southeast Asian Studies ki director Professor Amar Yumnam Manipur Mountaineering and Trekking Association gi president Bijoy Kakching Tabam Manipur Mountaineering and Trekking Association gi former president Yambem Laba Manipur University gi School of Human and Environmental Science ki dean Professor Ras Koshahana atoiba mithung lensing one sarukya ki Thawramaduga mari leinana Physical Education and Sports Science Department ke Assistant Professor Dr. L. Santosh Singh na Pune University amadi Sports University Gujarat ki mathangda Manipur University na India gi oina ahum subo oina hangdokliba adventure sports ki course asina Manipur gi oina di yamna chunaba ama oiragani Manipur asi chingna koisinba lam oibana tourism amadi adventure asi yamna chanaba lamdam amani ngasi hangdokliba course asina Manipur gi naha amadi adventure pamjaba miyoi singda khudong chaba kaya piba ngamlagani amadi adventure sports asi mathang chahi ge academic session dagi hauduna PG amadi diploma course hapsinaba sem saba loire haiki Manipur University da ahan bhaudok chabani akoi gi Manipur University Department of Physical Education and Sports Science da haudok chabani masi India gi manungda akoi gi hojik jangjang launa chi course se run torib university ahum khatang ngairi masi university se akoi gi authority ga kupna khanar matungda mathangi academic session 2020-21 session da akoi PG diploma
अखोई असी हांगनबगी सेम साब लोइजरे मथंग द कोचिंग सोइदन पीजी डिप्लोमा डिग्री से हांगनबगी दमक ता कोई सेम सारगा मणिपुर द लरिबा यूथ यंगस्टर मयाम सी अखोगी एडवेंचर स्पिरिट सी अखोने पीरब मतुंगदा अखोगी हेल्दीनेस नम ओइनबगी खुदोंग साबदो डिपार्टमेंट न लौजगे ngasi rungtil phone ki ba pauche singda kari kari maru pau yaw ki ba habadu myam puna khamina se Kanglai Paki Maira, Mahiroi Singi Kongjang, Police Tuai Kre, Political Party Mipam Amadi, Security Review Meeting Pang Tokre. Sarkana October Kuntrada, Ningol Sako Bunumi ni Haina, Lauk Tokpana Miam the Samam the Pole Board. An ancient IAM Keder Ani Fare. Laupom the Saru Mai Tadok to Mangan Batobigano, MP Dr. R.K. Ranjan. FCI DGM R. Zairak Piu Hydrowakat from Pamkre. Pauzel, I coin Hinglingida, Apaba Samas Ama Semlamsi, T.S. Bisorjit. Thasi Kumapalda, Ningol Sakoba, Asing Manumit Dr. M. Surjit. Mahatma Gandhi ki philosophy da Yumpam Oiba, Ise Iba Sangam Nakre. Candidate Singda Kudongsa Davakaya Tengari. Kangla Pau. Naga Santi Wari Yorek Bifum Gimatanga, Union State Minister of Honga, Simga Security from Pangtokre. Manipuri integrity shock Yaroi Haina, Mahiroi Singa, human sense sem to the protest Tokre. Saktung Piba Tarabasu, ethnic line da Nagakuki Haina, Tok Haina Togo Yaroi Bijoy. Manaba, Angang Idagi Hena Popa Mama passing, Langaki Tabak Togo Yaroi Dori. October Kumapalasi, Asum Manual Sakowani, Kangli Park Calendar Board. Manipurium Pum Kudimakatuna, Maukaten Pamningi, Maukatel Singmi. Kadana Awareness Program Pang Tokre. Pandam, Haying the October Kutamatoi Fawa, Tongan Tongan from the Miam, the section Mipam Pambiu, Kokomi. Framework Agreement Matanga, all political party Mipam Pangtoko Hokre, Kongjang Sangshili. Lomi Natabana Low Pan Batopiro, Lomi the Low Pirasi, MP. Aroi bada maru pau mukana. All political party ke mifam pangtuna drafting committee semnaba amadi center ki luchingbo singda taksiluna bayawna ware kya holpai Koko mina hayengdagi hauraga October 13 fawba leptana Jackson mifam pangtuna sem sakre Naga Peace Talk ke Waration Lakpada Manipur ki Saktam da Sokpa Yaroi Haina Changsin ki ba Mahiroi Singi Khongjang Police na Tugai Kre. Amade FCI DJM S James ki matakta ain yo iba thabak lokachabade Captain PD Labor Welfare Association at thabak labor ki Khongjang Changsin na kadawi. Ngasigi wenadi matang asida Manipuri Paulo Shinjare, Pau Miyeng Tabiri Bamam Punamapu, ASHAPRIYA Namukana Krumzari.